amadi Jenims ta angang unabada maunaha ama laikhidre doctor na chekshindabadagi laikhidabani miyamna irang haurakpadagi Jenims ki A block ki pochai amang ata thokre Kurumjari Istv ki Manipuri Pawmining tabiri pumna makpu taram nokchari paw sandok na pizari relief camp ta laiba chahi Nepal khakta ngai riba IDP nupi macha ma halag huntok lamle thaudo asi Irilbong police station ki manung chanba singjamai thonggi thongkha da ngasi nongyai matung saurak na pung ama muk taba aduwaida chahi Nepal da ngai riba relief camp ta laiba IDP nupi macha asi siraga leiramba thengnarakpani hairi mihad asida chenari bani haiba miyoi Irilbong police station na fare hairi faraba miyoi adudi more ward number 9 dagi hauzik na akampat relief camp ta leiba laishram langamba chahi kungani-pan apokpa laishram bira kawi hairi Istv news na phangba pauda nupi macha asi ngarang nungthel pung 3 rom tabadagi thiba khangdana lakpadagi miyamna chignaba khara leibadagi police ta pau piraba matung police na laishram langamba pharaba matung wahang pahong chathabadagi chahi Nepal da ngai riba IDP nupi macha asi singjamai thong makhada shiraga leiramba thengnarakpani hairi nupi macha asi namduna nupi oibigi ikai khumnaba manghalaba matungda hat poiramba yai hairi masada mafi ningthina setlamdre hairi forensic science amadi police yauna mishi asigi matangda yengsilaba matungda postmortem taunanaba Jenims ki morta thamkhre hairi ngarang numidang Jenims ta maunaha ama angang unabada laikhidre Jenims ki doctor na thausadaba amadi section dabadagi laikhidabani haiduna laikhidrabagi imung manung amadi miyamna irang thokpadagi Jenims ki A block ki pochai amang ata thokre police na khongjang changshin ba miyoi nipan fajin kre angang unaraba matung laikhidrabi maunaha adudi wawagai hianglamdagi pebam matauleibi devi chahi kungataru mapuroiba pebam dhaneshwar kawi thasi ki tang anida pebam matauleibi Jenims ta angang unanaba admit tawraba matung thasi ki tang marida angang nupa ama unaraba matung warta thamlaba matungda anabagi phibam lushalakpadagi ngarang doctor singna ICU da pushinduna thamlaba matung ngarang numidang pebam matauleibi laikhidabani matauleibi gi misi asi doctor singna section daba amadi thausadabadagi laikhidabani haina khoisau naraba imung manunggi miyoising amadi miyam na ngarang numidang pung 12 makhai muk taba adwaida Jenims ki A block ashi thongnau table chowkri sing thugairakpadagi police na rubber bullet tear gas shell kaptuna miyam adu tankhai ke tungda police na miyoi Nepal su fajin kre laikhidrabi pebam matauleibi machanupi ani thamlamlaga loina na thashigi tang amdmada machanupa ama unakhiba asigi ashiba hakchang Jenims ta leiri hairi Paugi manakta na tema prema tang lugsari. Honglakliba punsigi lambi sida araiba chaba yaba makhai sasinari. Adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra. Liver nabu soklaba chaning thakningba phawdaba puk nungaitaba khonghamba nungairakdaba amadi kuchu kumen senghallakti. Khudingmak sibu ngakthokke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Tada! Hindi magigano. Alam mo tamo, sige yung say, next time di na check sin na lapsila ka tamo ka banine. Tadarang se, juhar habaga am takitar bo. Asum na, mayam na machalbo na option lugum. Masige yung masibo, aso yung anpo ka dapat agi. Next time di na napseli. Next time di juhar habating laptop na nabasim bani. Zaman check mo isi na na concrete ka top na tinago matanda. Kapang ang mukha na angle adli. Next TMT, strength is in the quick. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Breaking matung mukahana taram nokchari makhataba pauda Youth for Change khurai gi anirak shuba foundation degi thoram pangthokre ahongba ama purakna ba hona bada isha degi hauraga angamba maongda afaba maikeida hongna na bahana hona shi haina Youth for Change khurai gi founder Laitonjam Jayanandana phongdokre khurai konsam lekai da leiba Laitonjam Jayanandagi yumda pangthokpa Youth for Change khurai gi foundation thoram aduga mari leinana Laitonjam Jayanandana hai Youth for Change khurai
asi kumja lishing ani kunga marigi ngashigi numit April manga asida Khurai Kendra da leiriba wakhal manaba naha shingi oiba apunba platform ama oina naha shingbu khunai asigi afaba thauram kaya taunanaba society asida leiriba moral physical amadi financial gi oiba mating mathau tarakpa matamda mating piba loinana naha shingbu afaba lamchat sajat lehananaba masama u phana leinanaba khunai asigi masak thokpa mioi amamam oihananaba shemkhibani ngasigi organization asi non political organization ama oina Khurai Kendra khaktagi natana state asigi kanaba thabak thauram kaya pangthokpa ngamba organization ama oiba ngamle organization asina chahi ahum sangsilakpa asiga iroinana organization asigi anauba executive committee members sing khanduna organization asina thamlakliba pandam sing phangnanaba makha tana honaba ngamnaba honagigani hairi organization asina chahi ahum surakpa asiga iroinana Khurai Kendra bu drug free Kendra ama ohenanaba naha shingbu drug tagi lapthokna lehenduna masha mau phaba mioi amamam ohenanaba midyeng thamlagani afaba mating leiba khunai ama shemgatpa matamda naha shingi achawa thodang ama leiriba shi khangna organization asigi midyeng makhada kendra sida leiriba naha singbu masha mau phana thamnanaba tha ahum chathagadaba feed Khurai campaign ama athubada pangthoklagani haiki politics ki wapam khakta natana tongan ba social cause ta thabak thorom ma ma koina toba aduga maruina masida youth for change haijari basi atai gi change tu bunati masi akoina electoral politics khakta da mieng changaga adugumba vote hek loibaga adugumba change nati matamdugi situation ado matamdugi Manipur gi situation adu change toba awonba Manipur ma porakpa tangdu leita ba Manipur ma porokna ba hona bada Khurai da leiba yuching na kari thodang lobun thui haiba adugumba khana neina bagi platform ma oiduna laki afaba khunai mapang kan bu khunai ama haibse masa mamu phaba khoigi fit oiba naha jing khaktana ahal laman dagi hawrgo loina ma leina tina chen daba fit oiba mioiba amam oiba haibse mioiba magi pokpagi adugumba pandam jingi manungda maru oiba mani haina khanjai alna haiba sigumba fitness campaign asi tha ahum chatagadaba campaign asi yamna athu matamda nauna daita lobigadoriba adugumba executive committee na yamna thu matamda si lebak mayamda lokthokpiduna keno tobiu haidana aina ju mayamda puning chingjanjari loislakpada maroiba pausing amukana pizari Akampad relief camp ta leiba chahi Nepal khakta ngairiba IDP nupi macha ama halaga huntoklam le mihad asida chenabani haiba mioi ama police na phare amadi Jenims ta ngang unabada maunaha ama leikhidre doctor ne section dabadagi leikhidabani haina miyamna irang haurakpadagi Jenims ki A block ki pochai amangata thokre Hozi Pabugyo na Istv ne pizza Manipuri pamatang solution jari mideng tabiram ni puno mapu amukana khulum jari